lamdam asigi lehaud puthokchaba organic oiraba kihom metric ton 1.2 ngasi Manipur Organic Mission Agency MOMA amadi Krusi Karma Naturals Private Limited ka khusamnaduna Imphal International Airport gi Delhi amadi Mumbai gi damak airlift tawkrai airlift tawbagi achamba thoromaduda Manipur government ki additional chief secretary Paulun Thang Waifai na athoiba mithunglen oina sarukya kibaga loinana MOMA gi project director K Devadatta amadi atai member kya su sarukya ki Handak pangthokadariba Tokyo Olympics ta weightlifter MIRABAI CHANU bu qualify oirakpada Manipur gi chief minister na harau nuwai ba phongdorakli kilogram 94 gi category da saruk yagadoribi MIRABAI CHANU asi mahaki weight category asida malengi oina ani suba mafam da leiri haina International Weightlifting Federation gi absolute ranking gi list yauduna leiribi sanaroi amani Nongmada changdraba yadraba chanaba yensang napi manama sing yonbagi ayaba piba numit sing lengakna notification thoglaktabana yensang napi yoliba vegetable vendors singda chauna awaba ama mayoknare lengakna yensang napi yoliba singi awaba ubiraga athubada yensang napi yonbagi numit khaidokpiyo haina vegetables vendors singna appeal tongnarakle mamang tha megi tang kunipanda Manipur government ki chief secretary Dr. Rajesh Kumar na khutyek piduna thokiba order amagi matungina me kuntra June ani June manga amadi June nipan hairiba numit sing asida manamasing yonbagi ayaba pikhibani Union Health Ministry na ngasi fawbada pirakpa data amagi matungina haukiba numit 63 ni gi manungda haukiba pung kunmari asida khwaidagi masing yamda boina COVID-19 gi anoba case masing lising marfuga chanipan ga kuntra mari da hantarakpa thengnakhre masing asigi matungina nongwada positive oibagi chang asi chada mariga dasmik ani manga da hantakhre hairiba pungpham asida thengnakiba anoba positive oiba masing haujik fawbada punna crore ani lakh marifutara mari lising kuntra mapan ga chamapan ga marfu mapan sukhre COVID-19 gi chiraba mipung khunimak nik launa leinari ngai talak asida National Party kharana rajniti gi khudong chaba longda bhotnaduna vaccine gi matangda Prime Minister Narendra Modi amadi BJP gi mathakta miyamda lana uhana bhotnarakpa laibak thibani haina BJP Manipur Pradesh ki wangang loisu oiriba hanagi Minister Dr. NIMAICHAND LUWANG phongdorakli wafam masing asi Sevahi Sangathan Phase 2 gi manung chana Dr. NIMAICHAND LUWANG amadi BJP Wangkhem Mandal anina khusamnaduna Wangkhem Kendra gi tongan mafam singda pangthokiba chana thaknaba polam sing yenthokpa amaga mari leinaba thorom amada mahana phongdokhibani Narendra Modi na luchingba laibak sida paliba NDA lenganga chahi taret mapung pharak pagi ningsingba thoram Sewahi Sangathan gi sarkomoina senthok lambi watlaba imung singda amadi COVID-19 gi chaitheng phanglaba imung singda COVID hek horakpadagi BJP Nambol Mandal na TH Basantana convener oiduna BJP Nambol Mandal COVID-19 task force semduna Nambol AC gi miyamda angam bateng bang piduna lakle makhata na su mateng pangkhigani haina BJP Nambol Mandal gi office ta pangthokpa pawgi mifam amada mandal asigi president Salam Brazamani ngasi phongdokhrei All Manipur United Clubs Organization AMUCO na paring na chatharakpa chinja ki polam sing mateng panggu gi thabak makha leptana chathari ngasi su AMUCO gi mideng makhada Imphal East United Clubs Organization IEUC ko na masigi Apex Organization ama oiriba Imphal East ki club tara taret ki apunba loop South Eastern United Clubs Organization SUCO da mapung oiba thaudang lohanduna SUCO da yauriba lekai gi club sing na koliba tongan ba lekai mapan gi mapuroiba lekhidabadagi sothana leiribi amadi lairaba imung sing punna humpugani thoida chana thaknaba polam sing mateng pangkhrai Manipur Hill Journalist Union gi member aduga tangkhul lol da phongba Ajad Ali gi ukrul correspondent oiramba Thotsang Saijana COVID-19 namara moiduna ngarang Jenims te lekhidabada IPR Minister Thongam Biswajena awabu phongdorakli Manipur Hill Journalist Union amasung ukrul District Working Journalist Union ani asina tongan na thadorakpa chirol singda mahakna lekhidabada thamoi sokna awabu phongdokchari mahakna lekhidabada lehauriba imung manung amasung maruk mapang singna awabada saruk yajari hairi